Handak pangthokadoriba Manipur Legislative Assembly Meekhal ase Khangenfam Yoraba Maraibak Manipur Maraibak Lepkadaba Meekhal de haina Lok Sabha gi member Dr. Angomcha Bimol akoijamna phongdokre mathang chahi gi February natraga March thada pangthoklaba yai haina panariba taragumdoi shuba Manipur Legislative Assembly gi Meekhal da saruk yanaba sem sariba candidate taraga mathoi Congress Party da changlakpaga mari lenana pangthokhiba taramna okpagi tharumda wafam ase mahakna phongdokibane Mahakna hai handak pangthokadoriba Assembly Meekhal ase mamangna pangthokhiba Meekhal ga manaroi Meekhal asida BJP na ngamjaba thakta masal amadi mani power sizinaduna lengak semna bhonarakane hauzik aikhoigi leibak ase kari karamba phibamda leiribage haibase mipum khudimakna khangnaraba wafamne masida karigumba BJP da amukka hana lengak pahenkrabade Manipur ase amuk hana hawalakpa ngamlaroidaba phibam amada leikragane Maram aduna miyam mikap thokpiro BJP lengakna sel khara piraga thak leba lonam lang asida thubirano Manipur kansi hairabate Manipur miyam ge wakhalon ase hanna hongtokpa mathau tai politician haibase miyam ge thabak tawnaba thambane miyam ge mapu nate haibase khangjin biyo democracy chatpa leibak amada khwaidigi mapanga leiriba ase miyam ge representative sing adu nate makhoi representative oheliba miyam adune Manipur da hojik oidiba phibam ase yamna luraba phibam amane constitutional structure amata leitre Center ki ayaba yaudana state lengak ase masagi oiba warip amata lauzaba ngamdre oirakliba phibam ase aikhoi kayam kuire yengduna lekhigani haina mahakna haike Political leader already you lock hands with your people and be with the people like that. Election lepaga political leader miyam marakta miyam da tillaga miyam marakta chapanga ngadabani aduna ngara ngai chatlaga phamuraga nganguraga moina ngamba emotion de baina ngangru kangomna MP oraga mai ngandabani mawala miyam ge feeling do ina convey to hom changa sine ina ngasi yawire be cha singa ina haizani you just feel Manipur is not in a normal situation. Nowhere in the history of this country you have this condition anywhere in India. Ngasigi aikhogi oiriba phibam si baina India ibale park sida at the height of Kashmir insurgency da su leigidaba pum 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 tu tugairaga leirabane. Thauram aduga mari lainana MPCC ki president halingi chief minister Okram Ibobina hai India asi malim gi phambakta super power leibak ama haibadu oirabane adubu India gi saruk ama oiriba Manipur na chahi ahum hena mai chakpa asida India lengakna thausa wasadana kumhai yengbagum yengduna leithokle makoina irang asi warushin ama purakke hairabade pung kharagi manungda warushin purakpa yagane constitution state amada piriba power adu maning tamna piragade state lengakna su irang asigi warushin purakpa ngamkane state lengakta power pibra pida center irang asi lotion bibra haibasu lotion bida onthokpa phibam amada Manipur asi thambide masina takpade Manipur gi irang asigi marumda India lengake aronba agenda ama leirabra haibase chingnadaba ngamde haina mahangna haike Congress party se akoi party ki khakta gi nataba Congress ki aina amukka handanna haijarabda Congress ki ideology principle mayam puna maksida thajaba thambiriga lakpiri baneba masira lakpiri ba mayam puna maksingsi akoi kana thengnagani Bharat Sarkar aduga Manipur da leiba BJP gi sarkar se akoi athubada Masi hongdon bahai bese hongkokpa moi sasan hongkokpa se akoina mungadaba natie mungadaba nate praja singda piriba democracy da piriba praja singda right to maduna irai laina hayeng ballot through ballot ta or through EVM gi through da akoina mochi irai laina mighty ba pigadabni ngasi Congress Party da nauna changlakhiba thongnawjam Brindana hai Indiana Manipur da chalairiba democracy asidi fundamental democracy nate experimental democracy ne experimental democracy amagi makhada leiriba makhai aikhoi chawkhatpasu ngamloi tangdu leitana hingbasum phangloi state asida functional democracy purakse hairabade lamdam asida leiriba mipum khudingmak isa gi ithaudang masak khangna democracy gi process asida yaushanba mathau tai hauzik lamdam asida chathariba lengak non asidi fascism ne Fascism gi makhada ngasi power da leiriba mioi khujok kharana power pumna mak paishilaga leire makhoi gi mayokta wangang su yade tasu tade oirakliba phibam asida matau karamna makhoi maithiba pigani haibase miyam gi khutta lei Manipur chahi ahum hena mai chakliba asida India lengak na warushin puraknaba hona dabagi maram su yamna lei
lamdam asi mahausa gum tangdu leitana lehenchi hairabade lamdam asi dagi BJP hairiba party asi maru fukna muthatpa mathau tagani haina mahangna phongdokhe हाइरिबा लेंगासिने तौरिसि मियोय खुजों खरक खरना मियाम इहुलसि सानरगा चटपनि यामबा मियोय नते हाइरिबा फत्तबा मियोय लीडर सिंग से अखोइना टारगेट तौबा अमा संगी मखोय लौथोपस अमा संगी मखोय से फासिस्ट की लीडर ने हाइरिबा फासिज्म से थेंगाइना गे हाइ तारगदि पॉपुलर कंसेंट मियाम अपामबना पुरकबा गवर्नेंस अदुइतुना ख्वाइदि सॉब रेजिस्टेंस ने हाइरिबा रेजिस्टेंस से एंटी फासिस्ट रेजिस्टेंस करम मखल की मियाम की पॉपुलर मैंडेट ना मियाम सेम सरकार ना पुरकदब मधुकी सरकार पुरक से हाई तारगदी कांग्रेस मा पार्टी नतना मणिपुर ओन पुरक नबा अमत लैरोय अदुना मणिपुर की मियाम ना ngasi कांग्रेस ना वोट पिना बिउ अनोब मणिपुर अमनेस अम सेमिनसी पॉपुलर कंसेंट का लोइना ना मियाम के अपाम का लोइना ना तू न सलगा कोंसेल पुलप पुथोमिनरगा अरै लेता तानरगा मानव पुनाई अनिम वांग लेतबा ट्रांसपेरेंट होइबा अकाउंटेबल होइबा लैंगाक अमा पुरागा अनोब मणिपुर अमा यावल पुरकमिनसी ngasi Congress Party da nauna changlakhraba sing adude Thongju AC gi TS Oxford Kairau AC gi L Suranjoy Thangwaiban AC gi Y Sanjep Uripok AC gi L Sasibhusan High School AC gi TS Brinda amade B Sarat Sharma Tekmai AC gi KS Devendra amade KS Gambhir Lilong AC gi Nasir Khan Anwar Hussain amade Muhammad Said Khan ni haide